Sugi ground rule semtok pada meeting thamduna wari sanari Manipur popular government semlak pada Kuki Zogi MLA sing saruk yaba yaroi haina Kuki Zo lup sing na pungtok pin Union Home Minister MIC amasung Kuki Su group sing marakta ngarang irai numita New Delhi da humlak subo oina wari sanakhre kumja 2023 gi May hum dagi Manipur da ethnic violence tolak kraba sahi ani gi matung te MIC amasung Kuki Su group sing sahi asigi June 8 da han bo oina wari sanakhre matung June taraga taruk ta ani rak subo oina wari sanaki bani Agency की पाउन हाई रेंगा suspension of operation su agreement set nariba Kukiland Huluk ke NO amasung UPF ki lusing basing ke Ministry of Home Affairs MIC ki official sing wari sanar liba asi mapung oina su ki ground rule da hen meeting tamdun wari sanaki amarom da ngarang surasan pur da pangthok ki Kuki Zogi lup sing ki oiba mifam Manipur da popular government ama samlak pada Kuki Zogi MLA sing sarug yaba yaroi Kuki Zogi ipai puna thambiram balam karigom bomo ama ta compromise tawroi haibu warep lo pagaloi na warep asi Kuki Zo MLA sing na ngak na sat na basu kangan tre agency ki hai mamang da round ani wari sana ki bal da Manipur gi tampak lamga tainaba sing da lairiba su group ki designated camp sing lauthok lawga manung hanjin ba sing inform sing oina thamba masum designated camp masing su hantana bagi matang da nakal ali gi marakta yana bo wafam sing laikhrabani ngarang MIC ga Delhi da wari sana ki badu da su da lairiba lal hulup sing gi mai kai da Kuki miyam gi oiba legislature yawu union territory ama sem na ba demand tau ki hairi wari sana badu da saruk yakiba Kuki group sing gi mihut kangbuna di tribune da Pongdorak pada MIS ka tangka kahumlak wari sanaba asi yamna mahi yanba amadi oiri hairi umja 2008 tagi lenga ka suspension of operation su agreement sign tauna bada saruk yariba Kuki group singe mai kai dige sugi ground run bahira tawagi matang amadi mitai gi nakna laiba mafam da hangwa designated camp sing mafam hongdokpagi wafam sing asibu yamna haksin na phungdorakli mitai ga nakna laiba mafam sing da Kuki group sing gi designated camp sing hangdokhiba adu isingi khudongcha da laiba de gi hangdokibani hairi Ministry of Home Affairs MIC ki mai kai dige sugi ground rule review to bogi thabuk sing chatari athuba matam da Kuki group ka makata na wari sanaba yai hairi amarom da ngarang surasan purdagi Kuki NP da Kuki NP KSO Kuki Khulai Longpi Kuki Christian Leader Forum Kuki Women Union Kuki Women Organization for Human Rights ke mifamna Manipur da popular government ama sembada Kuki Zogi MLA sing sarugya adana ba Kuki Zogi lam sing makal ama tata compromise tawdana ba warep lo bagaloy na warep asi Kuki Zo MLA sing na ngak na basuk hangan kre kumja 2008 da Central Manipur lenga kama sung Kuki group singa su agreement sign tawna ka matung sahi kudingi oina matam sangdoktuna Lakibani adobo kumja 2024 gi February kunga makpanda nakal ahum gi agreement sign tawna bagi asidagi tokhibadagi sugi matam sangdoktana lakibani hanagi chief minister N Birena Manipur kumja 2023 gi May ahum dagi thorok liba irang ase sugi ground rule thugairak puna ohenbani haina phungdokhibani sahi asigi February mapanda nongthongmam Birena chief minister pham thadokraba matung February taraga humdoi da Manipur Legislative Assembly and suspension thamlabada Manipur da president run thamlakhibani aduga mathang ki update asna kanglai pak apun bo kholau degi rakhacharake ngasi Burma da CDF ka CNDF ka Mizoram ga Myanmar ga get maya da kapna bada Manipur gi Kuki masa ama sikri haina update tawbiri ngasi CDF ka CNDF ka Myanmar ga Mizoram ga taina ba get matai da kapna bada Myanmar gi sin Kuki refugee mayam ama Mizoram da sensi lakhre haina report tawbiri Chairman Khangalam da Campdei Khutlai Khutlai Puruga Chatkre lengang namu hana nongmai kapna bileptan wari sanana bathawrang toriba lalhuru United People's Party of Kanglai Pak UPPK gi KMG Chairman Khangalam da amadi ayaba yawduna Campdei Khutlai Puruga Chatkre Imphal East District Khurai Thangjam Laikai Singambum Leirak tegi leiba mayum da ngasi nungtil pawgi mifam amada UPPK gi Chairman Konthojam Homeswar Elias Singkhai na hai Kaksing District ki manungsan bai ITB lakol da leiba atopa lalhulu mariga punna hangba kem amadagi kadar khana ngarang Khutlai sing adu pukhibani Khutlai masing di taseng na haiba ngamdri General Secretary N Ahead Elias Lemba Home Secretary Roni Finance Secretary Kontho Defense Secretary Indian Jaw Organization Secretary Kabi Khuba amadi Deputy Finance Manikanta Elias khumlakpa lusing ba kangbu Khutlai sing adu pukhibani Camp Commander di lairadana mahake ayaba lawkhide khangba phawba khanghalamdi haina mahangna makhata ki taseng bagadi ngarang Central Committee gi mifum kawbani makoina lakpagi mohta Bisnupur gi SP na kauri chatluraga lake haibagi pokum piraki adubu District Police ta Paulo no matamda kauba leite haiba khangki kumja 2023 ki May ahum dagi satharliba Manipur gi irang asi loisenduna ing tatap thaba porakpa amadi mahausa gi punsi da hanjin hanna bahona bada mating pangsi haiba gi wakhalan da UPPK gi amuk hanna sapong kibani karigumba mawong amata Central amadi state lenga ke mathakta lan hauroi haiba wafam punna yanaki lemba Elias Ahead masana aigi yumda laktuna
Sapongan bagi wafam haudorokpani tungda mathakta pankhiba miyosing asi yauna Central Committee semke amadi lengaki makok thongbasingna supunsillo haiba wafam haudorokpadagi yaithibi lokon kemda punna laiminakibani adubu laibak thibadi lemba elais ehetna lusingba kangbu asina miyamdagi sel khaiba amadi case paibagi thawung se tharaba matung ngarangi thodok thokliba asini miyamna UPP kebu lan ukhitna pa wafam asi phongdok sabani makhata na makhoida sel khaiba lakpada pibagi mohota police tana tragna law enforcing agency sing the sinabiu haina su chairman ke homesor elais singkhaina phongdorali United States ta pangthokiba arm wrestling the Manipur dagi ranina gold medal ani laukhre United States of America gi Birmingham Alabama da jun kungatare tagi hauduna satharagliba wrestling arm wrestling World Police amadi Fire Games 2025 ta Manipur dagi soram ranina gold medal ani lauroktun state asigi mingchet purakle tha asigi taruk pawu pangthokadaba games asida Indian wrestling team gi mahut sinkiba soram ranina mahaki kg 100 manga makhagi weight category da right hand amadi left hand gi wrestling competition animakta sauna maipak tuna gold medal ani adu phangkiba ngamkibani international gi thakta saruk yaroba gold medal ani lauduna state asigi lemjeni oiraba mingchet purakrabi soram rani devi asi Bisnupur district ki manungsana leiba ithai wapokpidagi apokpa soram lalamani singa amadi laikidrabi apokpi soram mema ani gi machanupini mahak hauzik na khumal lampak sports complex ta leiba mapan suba Indian Reserve Mahila Battalion da assistant sub inspector oibaga loina na taret suba Manipuri rifle da attest tawraga lairibani World Police and Fire Games adu da Indian wrestling contingent da saruk yakiba Assam dagi police jawan nupi ani yauna nupa ani ga punna mi marina gol manga yauna punna medal nipal laudun India gi oina so sobo mingchet purapada asoba thodang lokhi medal lawrakraba Assam police jawan sing adudi John Moni Das Labita Kos Amlanjit Bohar Thakur amadi Kandrap Bohar ni hairi Japan da high alert lauthokuna section tharang laukhankre July anida Mount Simoyadek ki haina khangnaba maigi ching akanba mongna pokhai rakhiba amadi chayol asigi manungda yuwa lishing amaram harakpada maram oiraga akiba fanglaba natural disaster gi thodok tholakadra haibigi achobu chingnaba leirakpadagi Japan pumbada high alert lauthoktuna section tharang laukhankre hairi ningsingba yabadi Japan gi baba wegani haina launariba Ryota Sukinsu July manga da samudra gi irol nungda achobu ohongba lakpadagi Japan na achobu tsunami ama lakani haina law Laifaurakiba amadi chayol asigi manungda yuwa ka hena harakpa asina maram oiraga Japan government na high alert lauthokuna section tharang laukhatkibani hairi US ki Texas ta khangawdana ichaw tholakpadagi leisabi kunga humdoirom tawthakibadagi thiba khangkhidre America ki Texas ta khangawdana ichaw tholakpadagi chahi nauribi leisabi kunga humdoirom tawthakibadagi hawjik fawa thiba khangdana leiri leisabi sing adu Texas ta summer camp da saruk yaduna leirambani adubu summer camp pangthokpa maduda Akanba ichal gi ising chenselakpaga loinana ichaw tholakpadagi tawthakibani hairi Report asigi matungina Texas ta tholiba ichaw sida hawjik fawbi oina punna mioi kunga mari rom sikre hawjik thiba khangdana leiraba sakhenbi leisabi thiba ngamnabagi da rescue team singna helicopter sijinnaduna thiba humbagi thaba Akanba mawngda chathari laibak thiba thawdo asi leisabi sing aduna summer camp pangtholiba mafam nakna leiriba Guadalupe haina khangnaba turel gi imai supnagi minute nifu manga gi manungda foot kuntaruk lom wangkhalaktuna Akanba mawngda ising Chentharakibani Tural mapanda summer camp pangtholiba leisabi sing adu ising ichel aduna mafam khangdana chenduna chatkibani Guadalupe Tural mapana si leba asigi miyana summer camp pangthokpagi khwaidagi pamnaraba mafam amani ichaw aduta leisabi kunga humdoi khakta natana angang kharasu chenthaki haina report asina hari hawjik fawba thiba khangdana leiriba miyoi singi imung manungi miyoi singna leingakta athuba matamda thiba phangnaba honabiu haina Akanba pressure pirakre hari Muslim chada 70 leiriba Kazakhstan da burkha ge thingma thamkhre Malem da thokpa ngak thodok wathoki manung chana Muslim na chada 70 rom leiba Kazakhstan da burkha amadi hijab set in bada thingba thamkhibana maram oiraga leiba asigi president oiriba Kasim Tokayet ki mitang da tongan bawafung kaya fongdol aduna thaganakre hairi panbaya badi Muslim na chada 70 leiba asi da leiriba nupi singna burkha amadi hijab set in bada athing mathamlakpa haibasi yamna thawna faba fireb amani Maki wakhalon gi matungina chawkhalaba matam asida fawba nupi singna school college amadi thabak thoram tawbada burkha amadi hijab set pana makhoida chawna agit apan pidi leiba asida leiriba nupi singbo awang bathakta pukhanna bohonarak pathawongni hairi J47 fighter jet sanaba Trump na ising haithabagum sel marang kaina thadakre
Fighter jet ki lamda China makok thongduna chatpa ubadagi khoirang khoisaunaraba America gi President Donald Trump na Taruk suba generation gi matik mayai leiraba fighter jet J-47 sanabagi-damak ising haithabagum sel marang kaina thadaba hukre haidi F-47 fighter jet sanabagi-damak charangna $1 billion 3.5 lom kaithokre Taruk suba generation gi fighter jet F-47 icham chamba fighter jet ama oireroi super computer na chalaiba amadi AI yauraba makhalgi yeknabagi radar singbu longnam tawraga landaba ngamba majik mayai leiraba langi khulai ama oiragani hairi China India gi achoba yeknaba oiragli Nepal Bhutan Bangladesh amadi Pakistan na chingba laibak singda China na India gi mayokda thabak tawrukpa maram na hanadagi yeknaduna lakhiba China amuka hena phongna India gi yeknaba oiragli haina report amana phongdurakli panbaya badi Nepal Bhutan Bangladesh amadi Pakistan na chingba laibak singda hu kamsinbaga loinana India gi chicken neck corridor ga nakna laiba northeast state sing yaw phawba China na control tawnaba honakre China gi thawong sing ase India gi oinadi security da khudong thiningai ni haidi